Akaswani Imphal Lanthokchari Paugi Saktam Saktam asida Manipur da Thaksi Khasi Leba Samajama Ohensi Haiba Mukhyamantri ki apil Moirang Bisnupur amadi Nambol Kaithil Sing Nauna Sanaba Jatra Hunkiba Manipur gi mafam kharada African swine fever Sandorapa Thengnabadagi Masidagi Ngakthongnaba Rajya Sarkar gi Thorang amasung Masigi matangda Thoubal Jilla gi Salungpham da leiba Ceres Multi Farming gi manager ga unaduna wari saba Mukhyamantri Nongthombam Biren na hairi Thaksi Khasi leiba haibasi samajamabu sakhot hanabagi achauba pambai amani Sagolcha numita Sekmai da Nauna Saba ITI Sangaba Amadi Sekmai Amadi Kanglat Tumbigi Nupi Kaithil Sing Sanaba Jatra Hunbagi Thoramda wa ngangbada Mukhyamantri na hai Thaksi Khasi leitaba mioi singna khulingba samajamada sakhutpa ngamloi mangna hai miyamna Thaksi Khasi leina hingminabaga loinana rajya si sakhot hanaba hotnabada sarkarna paikhaliba tongan ba scheme singi kanaba mapung phana launaba honabiyu Discipline leitaba family of the nungaibriyo Thaksi Khasi yaudaba ahandana karingangni anangangdana karingangni isadana kari sakkadagena khangdaba family matane peace family oibriyo discipline timam khakoisi aisu discipline leijage mayam discipline leminase adugi struggle ne khoina mate kruto Thaksi Khasi leitaba lamsar bevar leitaba amtana nipok thongbo soi oiro akoi discipline force sama dakar lei Manipur CM jaradi Bharat CM jaradi akoi collective oiba Laibak Praja ki seva tongninba Laibak Praja ki damukta ikoi sacrifice tawgudamne haiba Praja noi tumu ikoi hawut ke haiba ngamba adugma leadership mathau tari haibani me anda jibs aikoi Manipuri ngatani akoi India ngatani Bharat Vasi ngatani akoi punamak Manipuri ni akoi chap manana amata oina Manipur sida koi leigadabani kanagumba kihanbada su satkanu sidaida kanamtana kihallaga natragana tawruga munbadu madu akoi government tumina yengaga leiroi ado government da matam sana pokpiu government ekhoi contact tawrukanda health card phangdaba adagi housing gi phangdaba mai gi phangdaba gas gi phangdaba adugumbado initiate tawgiraga laitalairo praja singna madu phangana bohonasi Amaromda Mukhyamantri na Laipak Popo numita Moirang Bisnupur amasung Nambol Kaithil Nauna Sanana Bajatra Hunki Bisnupur Bazar da Pangthoki Bajatra Hunbagi Thoramda Mukhyamantri na Maliamda Manipur bu saktakpad achaubu thaudang lauriba Bisnupur Jilla gi manung channa leiriba loktak pat asi semgat saganaba scheme paikhanaba kendrada proposal thakre haina phongdoki Mukhyamantri N Birena makhatana hai Nambol ne Moirang ne market mayam se lakho loina na koi loktak se achauba ekoi scheme ma thari huge amount amagi comprehensive policy ma torkana karo 1000 gi mathaka torkana phai ama thari aduna masigi lambi se Imphal to Moirang se masi pakthok taba yadaba aduna Imphal to Moirang se khoi pakthok na bagi damang ta khoi almost preparation loire 2 lane oira ani aduga total sang masi 51 km ni aduga project cost na crore 7 ka magi aduna mayam da ina hajening masi yung kai saba matamda khara lambi gi solakani hablo thado oga sabiro lambi sem da yadraba maramdi live population hengal iba gari masing tawriyo mayam sina pakthok taba yaraktabanani Manipur gi tongan mafam kharada haukiba numit kharani gi mamangdagi hauna pigari farm singda African swine fever narakpagi case leire anoba case ama oina Thoubal Jilla gi Salungpham da Ceres Multi Farming gi ok humbudra rom laina asidagi siki laichat asigi pau phangmadagi Veterinary Department Thoubal gi official ni yengsinki amadi laichat makata na sandoropa tingnaba thabak lokhatki masigi matangda sagosial nimita pangtoki ba pau gi mifam amada Veterinary Department Thoubal gi Joint Director R.K. Khogendra na asumna hai African swine fever hai laina asi mioi edana daba nan zoonotic oiba aduga ni gi hachang sokta laina amani African swine fever hariga kinari masina oksi akoi gi laina sina naraga di 7% masi sigandi aduga atei laina dona akoina African swine fever de gi nathoknaba vaccine natraga tika hojpau puthoktri koi ahan bagi report akoina African swine fever case leramgadra haina chingajabasi hojiki Ceres Multi Farming haina koi salumpham da leiba farm si sigandi moina pau pibiraga koi ga tanaraga koina tarik ohum sida sample lauraga koi directorate thajabni directorate na high river sample si amuk Bhopal ki high security lab sida for confirmation ki khabni aduga reports na
Salungpham Seras Multi Farming Hariba Salungpham da Leriba Farming EP Center Oiraga Sidegi 0 degi 1 kilometer sina koina affected zone ni lore aduga masai another 1 kilometer degi 9 kilometer ama natragana sina koigi free surveillance zone ni lore adugi beyond sina koigi free zone na masi koigi national animal disease control program moina lead to staff sindu loina moina 24/7 ana ahin tin khakta gi moina field salaga report lori aduga daily gi report koi DC da amadi to thagali Salungpham da leba Seras Multi Farming da African Swine Fever naduna ok paktak na sibagi paw gi matang da Akashvani Imphal gi e paw kangbuna mafam adu da hakthengna na chatuna yengki laichit asigi matang da pharmacy gi manager Naurem Rohit Singh wari sanabada laina asi makata na sandorapa thingna ba akang hai singa tanare hairi miyoi bagumna sa uchek singdasu matam gi laichit singna amangata thuan ba thengnai adumakpu masina farm gi staff singda thoina ningan nabadi leite Pharmacy dagi khoi MP center oiduna Manipur da African Swine Fever si ahan oina confirm tawbikre laina layong asi khoi hawrugo matamda karino haiba khangdana haibadi okching asi kaisu tawbna lairamba si khoi masin jok chaba lepaba matungdam khoi si matomda leimaida bom turuga khoi sibagi mawongam urai matamdu da khoina mai leinaba department singa tanaraga hidak langthak kapawasu kaisu thorak pokana balai khide hana nadringa da jo khoi swine fever vaccine di hana thadok sakhre sibasi su khoi sum henjalakpadagi khoi Thawan veterinary department da khoi pau bijaraga veterinary department gi medical team lakbiduna khoi gi siriba sa sing amadi leiba okon dugi akoiba farm ge koiba yimchalaba matungda makhoi gi advice matung ina siriba oksing asi state veterinary sanjan thongda purga postmortem dang tawbiun hairambadagi khoi farm gi side gi postmortem tawjirurba matungda report ta khoi classical swine fever si confirm tawre haina haibirakhi adugi matung tabada khoi oksing asi siba leptabadagi khoi amuk state veterinary sanjan thong pau khonarba matungda medical team lakpiraga blood sample amadi organ sample sing lobikhrga khoi makha taba hemba test ki damak Bhopal da thabiki Bhopal da thakhra matungda Bhopal dagi test ki result oina pharmacy da African Swine Fever haibalaina adu nare haina lokhopiraki confirm oire haibaga lokthorok matungdagi di khoi pharmacy dagi lauraga kilometer amagi akoibada leiba jaga asida khoi gi containment zone laudana hujuk leiri pharmacy da ok puthok pusin tawba amadi yonba chanabagi damakta yonba asi hujuk pumthing thingduna leiri laibak thiba thodok asida khoi gi pharmacy gi oina sikhiba oksi ok mudrani matung tarakpada khoi oxygrabasu amuk nahongnana hawba yanabagi damakta Thawan veterinary department gi medical team laktuna khoi pharmacy bu sanitize fajana tawbirame loisalakpada khoina haijaning badi inkhalakliba layak laisu hajaba naharon kaya amada bijaning pawjoldi khoi gi sarkar gi thabak khaktang ngairaga leibla thokpa nataba akhoina asugumlaba multi farming kaya tawtuna akhoi pesa talaga nungaina leiba ngami amadi sarkar gi thabak khaktabu thabang ni haina khanbigenu haina khoi gi saitaki haijari Matang asida Akashvani Imphal gi e paw kangbuna puthokpa chayul gi paw gi saktam loijare aiba masung puthokpa Thokchom Jogendrajit Tengbangba Maibam Dwijamani Lizakhivi Ningthoukhongjam Suni